Humudra Taruk Suba Republic Day full dress rehearsal ngasi Kangla da pangthokre. Mahod Minister YKM Zana Imphal City ki akoiba mafam sing hakten nang chatuna yingsin kray. Malimgi oina wathok lanthok kanba mafam Nepal khangatpada Manipuri irang yaurakliba asi khangna khong thangadabani haina CLP leader Okram Ibobina phongdokre. JP Women's College ki hangdun ladiba principal ki pham asi college asige senior oza amada pham asi happy haina mahiroi singna taksin kre. Amade security force ki apunba kangbuna aina thingkrabala lholop anigi miyoi ahum phare. Karamjari ISCOM News ki Manipuri pau miyang tabiri papum na makpo taram nokjari hausik mapung oiba pau sing pijari. Handak pangthokadauriba India ki humudra taruk suba Republic Day thoram asida International Boxer amasu oiriba Superintendent of Police Sports na Parade Command tawgani thoram asida mass pass contingent yang khairomna saruk yagadauri Republic Day thoram asi mai pakna pangthoknaba akanba saksil thorang lokhat pa hokhrei humudra taruk suba Republic Day thoram gi mangoinana pangthokpa full dress rehearsal ngasi Imphal gi Kanglada pangthokhrei security gi akanba saksil thoranga loinena state ki thakta pangthokadauriba Republic Day gi rehearsal gi thoram aduda ahumlag world boxing champion oikhrabe Manipur Police ki sports department ki SP Lastram Saritana Parade Commander Oiki Loinana Reserve Parade Commander Guard of Honor Commander Amadi Reserve Guard of Honor Ge Commander na Governor da Salute Piki Handak pangthokadauriba Republic Day asige mass pass contingent singda ex-servicemen Assam Rifles BSF CRPF amade Combined Manipur Rifles Contingent IRB NCC amade Hills District ke yauna nupa nupi ki apunba civil police sarugyari thoram asida saruk yagadauriba mahiroi singi oiba mass pass contingent singi manungda Sainik School Imphal NCC Senior A Wing DM College Imphal College Manipur College CC Higher Secondary School Ibutun Sana Higher Secondary School TG Higher Secondary School na singba saruk yari loinena lamdam asigi tongan ba yelhomi phurup singi oiba chatnabi nat ke cultural troop singna su ngasi pangthokiba rehearsal gi thoram aduda saruk yakhi state asigi makok thongba official kayana saruk yadana pangthokiba rehearsal gi thoram loisilakpada India ge national anthem saktuna ikai khumnaba utkhi Kaksing District tasu Republic Day gi full rehearsal pangthokhrei lagliba January 16 ta pangthokadauriba India ge humudra taruk suba Republic Day parade saruk yagadauriba Kaksing District contingent singi full dress rehearsal ngasi Kaksing District Sports Association gi lampak Kaksing Turel wangmada pangthokhi Republic Day ge mangoinana Manipur lengakta Mahod Minister ge Thaupuriba YKM Chananga se Imphal ge Khwairamban Kaithel ge akoiba mafam sing hakthengnana chatuna yengsin khrei yengsin khongchat aduda IMC ge Mayor Commissioner M Joy IMC ge Corporator Singh Official Singh amade lengak ke makok thongba official kaya saruk yakhi Minister na luchingba IMC ge official Singh yawba mihut kangbu aduna chatkhiba yengsin khongchat adu maru aina Imphal City ki akoiba mafam sing luna nanna thamnabagi pandamda pangthokpani hairi khongchat aduga mari lenana Minister YKM Chana hai Imphal ki akoiba mafam sing luna nanna thamnana ba kari thabak paikhat pa yabage haibadu yangsinbo oina ngasigi khongchat asi pangthokpani haiki 26 January ga mari lenana Imphal Shahar Lu Nanbagi Commissioner Director amadi Corporator Singh yauna Bajar si tribe ama hujabani sida
ngarang na handagi sagi koi social media da sinau sina sagi sigi moli ba singa thagat pira kudu yamne appreciate tawi baramdi masi koi mid na kong singna bani na logje tawda bu thamdani ba wafamdi koi gi householder hai tai sin thangal bazar da kari da nakan da lewi ba mayam sisu koi gi NGO singna yum da gi local ba adu ba kan udu da yawbi rakanda koi yum kudi mo loi suna yawbi ba da di amut basi yum di sipu doroi sida part amani second part da koi street vendor phami ba singsi pung ni ban da gi chalo ju hekta akan mong da tan basu ya da gum to ala sit pa seng magi matam se yam da phang da gi awa ba misu lei sina aina sagi koi gi samjamna koi state ki police force hai dai simyam dana mateng pangbi khara ge na police da section na mateng pangbi ga municipality ga so basi khara he ne ying chila kan da basi khar lu nan ba karoma wa hen si sinai thamjani gi Manipur Pradesh Youth Congress PYC, District Youth Congress DYC, amade Assembly Youth Congress AYC ge nauna thau pugadaba President, Vice President, General Secretary amade Secretary Singh Khankhre, PYC ge State President oina Ohengbam Anand, Vice President da Naurem Avinash, General Secretary Irangbam Tondon Bayauna atai nauna khalaklaba Youth Leaders Singh taramna opagi thoram amangasi BT Rotalaiba Congress Bhavanda CLP leader o Ibobi MPCC ki President K Megachandra CWC member Gai Khangam amadi party asige luchingba kayasu saruk yaduna pangthokre hariba thoram asiga mari lenana CLP leader o Ibobi na haikibada hauzik oiriba leibak ki irang asida party asina youth leader sing खन्ननबा इलेक्शन तौबा असे मियामना लाना ओखिगद्रा नत्रगना इमुंग अमगुम लाइरिबा पार्टी असिगे मनुंगदा खाइबुंग तारकद्रा हाइना चिंगनबा कया अमा पोखरबसु ऑपोजिशन की लीडर ओइरिबा राहुल गांधी की मिटिंग मखादा यामना हाइसिंगना डेमोक्रेसी के तसेंगबा मवोंगदा यामना एडवांस ओइबा सिस्टम अमदा मपुंग फाना पांगथोक्तुना स्टेट असिगे यूथ लीडर सिंग खनबा असि यामना हराव नुंगाइबा फावी हाइकी महांगना मखातारादुना नौना खलकलबा लीडर सिंगना ngasi mangda taduna lairiba state asiki issue sing punna thengnamina gadabani amade karigumba hiram amatada kiningai oide hauzik paliba lengak asina hanagi lengaki asoiba thiduna hanjin ngangduna lairiba asi asoiba aranba amatang paliba lengak asina Hanna Soirambadagi, Masimadi, Semdok Lahabadu Utpiu, Ngasimak America gi journalist Kanglop Amana, Malim gi oina Watok Lantok Kanba, Mafum Nepal Kaktamak Kangat Pada, Manipur Su, Yaurak Liba Asina, Lebak Asi Karamba Pibam Amada, Lady Habadu, Kangna, Kong Tangada Banihanasu, Fongdoki, Luisilak Pada PYC gi President oina Kan Kraba, Wahembam Anana Haikibada, Lamdam Asigi Apunba Manipur Amasagat Nabahona Bada, Youth Congress na Angambatakta, Honagani, Congress Party asina Manipur khak natana India pumbagi amutpa kaya sengdoktuna lakle habasi puwari dagi su khangmangami haujiksu party asina lebak asigi amutpa kaya sengdokpada natana asoiba aranba kaya basu sengdoknaba semsari haiki amadi party asida singnarakpa khak natana state asida singnarakpa singbusu thauna phana mayok nagani Mamangi matamda party asige youth leader kayana lebak asige yaifanaba tawramba khudingmak Manghandana makha sathabata natana ahenma khongthang kayasu paikhatnanaba angambathakta hotnagani haikibagaloinana nauna khalaklaba youth leader singna party asige ahal oiraba luchingba kayagi paktak matung inna thabak thoram khudingmakta aphapatak tanaduna aphaba lambida satminase haina chu fongdoki Here is the wrong hanatom shirale Masi ako ni chumpu ako ni hayo na hanan tawang bana. Alam yeng na yung dapat na. Hanan tawang mo aran na siya tawang masi ako ni chumpu ako ni hayo daw niya. Government na hindi continuation ni Mui ang government sila apin dapat isa hitra may mga lipat ni sewa government. Hawin mo yung government si Mui permanent na tiyan. Government sini government macam kini government melakani. Hanya di tahun baru asal gelem tak jumpa ini tak. ZP Women's College की हांगदुन लाइरिबा प्रिंसिपल की फर्म कॉलेज असिमके सीनियर ओजाबो प्रिंसिपल ओइन हापिनाबा कॉलेज असि की माहिरुई सिंगी माइकैदगे तक्सलकले
Wafam asing asi college asigi conference hall pangthokiba paumi sing unaba amada jahi asigi oina college asigi general secretary gi thaupuri be thoksom yaiphabina phongdokibani mahakna makataraduna hokibe jahi ingkumjali singani kunmari gi December thadagi college asigi principal retired oikiduna principal gi form ase hangduna leirakle hangduna leiriba principal gi form ase college asigi environment thina khangnaba college asida matam kuina leiraklaba senior ozabu principal oina hapina ba haiduna ngarang dhanamanjuri university ki authority da pisin khre hairi mahiroi singna thamkiba wafam asigi onatainabada principal hapsilak pathoklabadi mahiroi singna democratic oiba khongjang kaya ama sangsilakani haiba wafam su thamlakhi sigi thabak thorang ya da wamina raklaba akhoi gi GP Women College sigi senior most oiba ozana hariba akhoi GP Women College ki principal post asi happy gadabani han haizage atopada gi happy raktana bu sung jari aduga hariba akhoi hariba thabak asi pangthok ni ba akhoi gi senior most oiba ozana happy raktaba taragadi akhoi gi GP Women College ki akhoi gi chhatra sing degi honorable leitana akhoi na hariba sigi mayok da responsibility ba taragadi akhoi gi honorable leitana khongjang kya ama democratic oiba khongjang kya ama singsinjartani Manipur da thoklebe irang ase laksinaba security force ki apunba kangbu singna chingamasung tampak ki singnaba mafam singda thiba humbagi thabak leptana chathari security force na lokhalakliba saksil thaurangi manungjana ngarang akaknaba paw ama phangbadage Imphal West District Police amadi mari suba Assam Rifles ki apunba kangbu amana Langol gi akoiba mafam singda thiba humbagi thabak chathaki maduda KYKL gi mioi ama Langol type 3 dage phagat bangam ki bane hairi pharba mioi adugi maming Maibam Brownson atopa ming Thambau amasong ngamba jahi kunmari apokpa laikhidraba M ingwacha kawi patsoi part 3 dagini mahak micham miyam amadi pochayon madukan singdagi nam haduna sel khaibagi thabak tawbani hairi amaramda ngarang Thobal District Police amade nifutaruk suba Assam Rifles ki apunba kangbo amana aina thingkraba lawlolo KCP PWZ gi mioi ani amaso Khongjom Police Station ge manung chanba uning khongdagi phagat ki pharaba mioi sing asisu miyamdagi sel khaibada chenabani hairi police na pharaba mioi adudi thoksom Lakshmi Kanta atopaming hapu sahi kunipal apopati SJ10 amadi Dinesh Thoksom atopaming Don sahi kulumdoi apokpa TSI Makawi Hairok Bazar dagini makhoidagi magazine yawba 9mm pistol ani kapayariba maru manga mobile phone ahum sel oina lupali singtara amadi 4-wheeler gari amasu phagatpa ngamki hairi hauzik Manipur da thogliba irang ase laksinaba amadi Republic Day gi mangoinana lokhatpa jaksal thaurangi manung channa security force na mafam kayada thiba humbagi thabak chatharakli masigi sarukamo oina ngarang Thobal District ki Nongpok Sekmai Police Station ge manung chanba fungai ching amade nganmu khongda thiba humbagi thabak chathaki maduda khusu kulai kaya marum phagatki kulai sing adude single bo nomai ama country made pistol ama magazine yawa 9mm pistol ama HE high explosive hand grenade tara radio set ama anti riot grenade ama stun cell ama 303 gi kapthokraba maru yankhai amade kapayariba nomai maru kuntra taruk phagatki nakala maromda lengakna drug ki mayokta sangsilakpa khongjangi sarukama oina ngarang Churachandpur District Police amadi Central Forest ki apunba kangbu amana Sangai Court Police Station gi manung sanba Siden Sangpikota Laiba Dampi Raja Forest da tharamba popi pambising yanthatuna manghankhre popi pambising adu saurakna lam eka taranithoi romda paksana tharambani hairi thogdok asiga mari leinana thoidokpa mipha mipundi yaukhide hairi Manipur ngasi mayai oirap kanna yohar hakre hokiba ehing nongyai matung pung 12 yankhai humdoi second kontra taruk chatpa matamda hakiba yohar adu Richter scale da magnitude 5.2 yauki yohar haba adugi epicenter na Imphal dagi nongpokta kilometer sama tarat chatlaga Myanmar ge mafam amada leinung da kilometer sama supna manga luba mafamda oiki Sal Health Division, State Health Society and NHS Manipur amadi Directorate of Health Services Manipur na sinduna state level launching of social awareness and action to neutralize pneumonia successfully SANS amadi National Newborn Week NNW
pangthokhrei Chingmairongda laiba classic grand pangthokiba thoram aduda Health Minister Dr. Sapam Ranjan, Health Services ki Director Dr. Chambogonmai, NH Manipur ki State Mission Director Dr. M. Dinesh Singh, Additional Director MD Dr. N. Bino amadi ngasidegi hauna Family Welfare Department ke Director oina Thaupuraba Dr. N. Hemant Kumar na maru oiba Mithunglen Singh oina saruk yakhi Thoram asiga mari lenana Health Minister Dr. Sapam Ranjan na phongdokibada pneumonia haibalaina asigi matangda lamdam asida leiriba miyamna mamut tana khangma mathau tai sahi mangagi makhada leiba angang singda matau karamna pneumonia hariba laina asidagi ngakthokadage habase district khuding makta campaign haudokduna khanghanba chummi amade mipum khudingda laina asi karamna ngakthokani haibage awareness pibesu yamna maru oi phongdokki Pneumonia is the other every city can all over the world. Pneumonia can be said in common member can Manipur is Manipur in fact I am Senior citizens singda lengak na kanaba pinaba scheme singi matangda Ministry of Social Justice and Empowerment Government of India amade Community Radio Association ani napunna khosamnaduna India ge Community Radio Station ani henbada tongan balol da puthokpa episode kunmari oigadaba Radio Awareness Drama Serial Hamara Buzurg Hamara Abhiman haibadi aikhoigi ahal sing aikhoigi tang labadlan ni haiba Manipuri lol da sanaba Radio Nongin 90.8 FM da paring 9 sandokadaba tangka kunmari oigadaba radio serial ama ngasi Radio Nongin gi auditorium da hawdokpagi thoram aduda athoiba mithunglen oina Social Welfare Minister Hakham Dingo thoramabu oina Radio Nongin gi advisor RK Nongdren Komba Maitei amade Akhanaba Mithunglen oina CPIM State Secretary Khatri Mayum Santana Saruk Yaki Ave scheme gi makhada chahi humpugi mathakta lairiba ahal oiraba miyoi singda central amade state lengakna tongan ba khudong chaba mayam ama piri adum oinamak hariba khudong chaba sing ase ahal singna awareness laitaba maramna kanaba sing ase phanglamdaba yai adubo hariba radio program ase taragadi aikhoina khangningbा sing khangba ngamlagani amade lengakna piriba kanaba sing ase lawba yaragani haire Because Mia was a Kanda, I'll never sing Bokan Kamana, Luna with the game, Mokoibu Kamana, Hogi, by the Anna, the Motabu, the lying head and Apoina, and Apoy Loner in Edna, Masi Hansing, Sibokan, Kanoto Viva, Mapis and Viva, Moibo, Hogi, Minumsi, Viva, and Mokoibo, and the Vivas and the life of the Lay, I don't see Imungi crisis, I do assume Anwar Kanda, Topa, incident, my Mokona. Manipuri delay was a Raja according to Waiting, another Taduna, Sima Mayamasi, Hogi Laiba, Skim Machine, when Spirit as a Masigi, Moon, the Prazasinda, and it's also in the Machina, so Impecama, Canada Impecama, being any hibernation, Hokibit Sahi, Lissingani Kulumdogi, May Ahomdaki Kuki Narco Terroristina, Yelhomi, Maite Singi Matakta, Nasip Hauba, Leptana Satarak Liba, Lal Asi, Central Masong State Langak Anina, Lal Asilo Sinaba, Honadaba, Asinamaram Oiraga, Yaripo Kekro, Makalaka Mera Paibi Imasingna, Humbudra Taruk Suba, Republic de Gitauramda, Saruk Yaroi Haina, Imasing Asina Kojek Biduna Tadorokpa, Sirol Amana Haidi, Amaramda, Kairak Apunba, Mera Paibi Amasung, Kairak Kimiam Naso, Handak Sahigi, Republic de Tauramda. Saruk Yadanaba, Wareb Lokre, Lonana, Nongmai Kong, Makalaikai, Nupi Chaukat Taurang Lupnasu, Sapmanaba, Wareb Lauduna, Handak Sahigi, Republic de Tauramda, Saruk Yarare Haide. Kuki narco terrorist na Yelhomi, Maite Purupki Matakta, Takun Hena Leptana Sataragli Balal Asi, Sendra Masung State Langakna, Loisanaba Honadaba, Asinamaram Oiraga, Tasiki Kuntarukta Pangtoka Dauriba, Republic de Gitaramda. Hainobon Athletics Welfare Association Hawa Club Madi Club Asina Kon Madalaiba Apunba Maira Paibi Amasung Lekai Miamna Saruk Yaroi Haina Fongdoraklei
Lilong Dam Mathakta Laiba Alhaj MD Babul Kalam Superintendent of Police Training Center ge Yumgi Thongalda ngarang sakhangdaba khulai paiba mioi khara laklaga nongmai kapsilambabu Rural Area Youth Development Organization Redona akan mamong da condemn tawrakli thogdok asingarang numidang pung 8 lom taba duwaida thokibani hairi Redogi General Secretary na thadorok paserol amada asigumba mi leitaba ahangba tanja yenglaga aki akhang pohan ba thogdok asi tawbiganu lenga ki daitya leiba officer ama oina lamdam asida leiriba tungi yumbiral oirakadaba afaba mahiroi kayada pokning thogat piriba amadi achumba lambi takliba masida natana lamdam asida mayai ka bachinjak sing manghan kinaba angamba thakta hotnariba Alhaj MD Babul Kalam mahakumba misak amabu aki akhang piba habase lekai asida lamdam asida achumba tawbasing mayokta aki akhang pibani haina laudaba ngamde maram asina thogdok asi redona taraina laude thogdok asida chenariba malal lairaba mioi sing ado mari lenaba singna thigattuna sairak bibiyo haide lamdam asigi lela roi singe marakta thoidok hendokna maming lairaba Imphal Eastki Usekon Moribadagi Lela Roy Moirang Temborot Mitei Masagi Anaba Amana Maram Oiraga Ngasi Leikidre Mahak Sahi Humbudra Sukre Moirang Temborotna Ngasi Pawada Chaurakna Lela Marfuromda Tongan ba Saktam Langkre Masigi Manungda Maisau Kongnang Tabagi Saktam Langkiba Puya Mai Thaba Lela Amadi Maibe Heramutki Saktam Langkiba Naba Warepana Lamjing Lamtakpa Maibado Maibido Mapure Bado Haiba Miyamna Yamna Pamnakiba Lila Asina Singba Panbayai Oza Borona Lekidabada Haba Marak Tingel Ngangom Lekai de Leba Theatre Mirror Gi Maikai Degi Awaba Fongdok Sari Haina Theatre Mirror Gi Secretary Dr. Warepa Mayangambana Tadorokpa Sirol Amana Fongdorak Lei Hauzik Sanabagi Pao Mupizari Ngasigi Sanabagi Pao da Manipur Arm Wrestling Association Sinduna Singjamai Bagyabati Laikai UYO Community Hall da ngarang dagi hauduna zatharakliba Kuntramapan Suba State Arm Wrestling Championship ki ngasi sanakiba Junior Boys ki right hand event ki kilogram yankhai manga kanglupta Imphal West ki TS Adityana Gold ke Koro Senbana Silver Lauki kilogram Hofu Kanglapta Imphal East ki W Asazina Gold Imphal West ki CB Kasna Silver Laukre kilogram Hofu manga kanglupta Imphal West ki Zero Hitna Gold amadi Imphal East ki Elan Kombana Silver Lawangam Kre Junior Boys ki left hand kanglup ki kilogram yankhai kanglupta Bisnupur ki Koison Tyson amadi N Oroina Gold amadi Silver Medal Lauki kilogram yankhai manga kanglupta Bisnupur ki Gunal Oinam amadi Imphal West ki Arubam Lembana Gold amadi Silver Medal Lauki kilogram humpu manga kanglupta Imphal West ki Zero Hit Sharma amadi Imphal West ki RK Asal Jitna Mathang Sitna Gold amadi Silver Medal Lauki Satharakliba Tournament asigi hayang losilagani Haureibi Northern Star Club na sinduna Zaliba Thas Gitarani Twitiki Hauduna Tim Kunmarina Saruk Yaraga HNSC Sanabungda Satharakliba Manga Subas State Level 9 aside Main Village Open Football Tournament Zandrinadi Trophy gi ngasi sanakiba Master WFC Wangoina Wangjing FC Bogol ani sinoda maithibe piki match mai pakraba WFC gi goal ani adu Zack amade Carisona mathang sitna match ki minute kunchanipal amade yankainipal satpada zanki Manipur Cricket Association Sinduna Tim Taramathuina Saruk Yaduna Saliba Thasigi Kundaki Hauduna Model Higher Secondary Madi Oriental College Ground Madi Thobal Moising Ground da Satharagliba Mapan Suba MNCA W Pralhada Madi W Ramananda Elite Tournament K Asi Model Higher Secondary Madi Oriental College Ground da Sanakiba Match da Sam Khagempalina Wicket Anida ESU Wankaibu Mighty Baby Cray Match asida ESU na ahanbe innings bet paiduna innings ke apiba over nifugi manungda over kunipal ball ani da wicket loina turaga run marfudra mari lauduna target run marfudra manga thamkibada samp na ani suba innings bet paiduna innings ke apiba over nifugi manungda over kuntra ball ahumda wicket nipan turaga run chama lauduna match mai pakhi
ꯆꯠꯊꯔꯛꯂꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯉꯁꯤ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁꯇ PTRC ꯄꯥꯁꯣꯏꯅ PTCC ꯄꯥꯁꯣꯏꯕꯨ ꯔꯟ 110ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯦꯠꯁ ꯑꯁꯤꯗ PTRCꯅ ꯑꯍꯥꯟꯕ ꯏꯅꯤꯡꯁ ꯕꯦꯠ ꯄꯥꯏꯗꯨꯅ ꯏꯅꯤꯡꯁꯀꯤ ꯑꯄꯤꯕ ꯑꯣꯚꯔ 35 ꯕꯣꯜ ꯑꯃꯗ ꯋꯤꯀꯦꯠ ꯂꯣꯏꯅ ꯇꯨꯔꯒ ꯔꯟ 238 ꯂꯧꯈꯤꯕꯗ PTCCꯅ ꯑꯅꯤꯁꯨꯕ ꯏꯅꯤꯡꯁ ꯕꯦꯠ ꯄꯥꯏꯗꯨꯅ ꯏꯅꯤꯡꯁꯀꯤ ꯑꯣꯚꯔ 90ꯒꯤ ꯃꯅꯨꯡ ꯑꯣꯚꯔ 38ꯒ ꯕꯣꯜ 5ꯗ ꯋꯤꯀꯦꯠ ꯂꯣꯏꯅ ꯇꯨꯔꯒ ꯔꯟ 118 ꯂꯧꯗꯨꯅ ꯃꯦꯠꯁ ꯑꯁꯤ ꯃꯥꯏꯊꯤꯈꯤ ꯆꯠꯊꯔꯛꯂꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯍꯌꯦꯡ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗ ꯔꯤꯁ ꯅꯒꯃꯄꯥꯜ ꯑꯃꯗꯤ SCCC ꯁꯤꯡꯖꯃꯩ ꯁꯥꯟꯅꯒꯅꯤ ꯃꯣꯗꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃꯗꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯒ꯭ꯔꯥꯎꯟꯗ ꯀ꯭ꯔꯥꯎ ꯈꯝꯅꯥꯝ ꯕꯖꯥꯔ ꯑꯃꯗꯤ ꯃꯣꯗꯦꯜ ꯀ꯭ꯂꯕ ꯆꯤꯡꯉꯥꯃꯈꯥꯅ ꯁꯥꯟꯅꯔꯒꯅꯤ All Manipur Football Association Sinduna Saliba Tha Asigi Taramapaldagi KIYC Artificial Turf Ground Tim Taramarina Group Anida Saruk Yaraga Zatharakliba Colonel Katrimayum Arun Kumar Memorial Mari Suba Inter Club Futsal Tournament ke ngasi sanakiba Messinda Aba Khetrigao Amadi ASU Wangkhaina goal taruk sanaduna draw oiki Atopa Master Manipur Sports House na MIU FC Mayang Imphal goal ahum anida maithibe piki match madana umfana NF ebu goal tarahumdoi tarukta maithibe piki atopa match amadana KIYC na UYP ebu goal taramati mangada maithibe piki Uripok Kangsup Road Veteran Football Club na sinduna Lamboy Khongnangkhong UFLC sanabungda chaliba thasigi kundagi team tarana group anida saruk yaraga satharakliba ahanba Aribam Kesorjit Sharma Memorial Men's Open Football Tournament ke ngasi sanakiba match amada Eagle QRT na Kaktumbu goal mga amada maithibe piki tournament asigi ngasi sanakiba atopa match ta 80 unit 28 na goal taruk amada Lingzel Taretpo maithibe piki Manipur Cricket Association na sinduna tim mapan na saruk yaraga ngasi PCC mayai koibi amadi thau thamoi banda anirak suba MNC Women's Under 15 One Day Trophy haudokrai tournament ase haudokpagi maru oiba thauram PCC mayai koibi ground da sanaki haudokpagi thauram da Manipur Cricket Association gi Secretary L Ronald Manipur Cricket Association gi Treasurer CS Nisikanta Joint Secretary Said Sultan Ahmed PCC gi President CS Bobisak PCC Cricket Committee gi Chairman K Brajavidhu PCC ki Secretary K Innovation amadi Cricket Committee PCC ki Convener TS Ratanna athoiba mithunglen sing oina saruk yakhi tournament haudokpagi match PCC ground da sanakibada AKSDO khangabok na wicket amada thau thamoi banbu maithiba pikrai match asida thauna ahanba innings bat paiduna apiba over kontra loibada wicket taruk turaga run chani kunmapan lauduna target run chani kuntra thamkibada AKSDO na anisuba innings bet paiduna apiba over kuntragi manung over kunipal ball manga da wicket mapan tuduna run chani kuntra ma thoi lauraga match asi mai pakhi tournament asige ngasi thau thamoi ban ground da sanaki ba match da force ketrigauna PTRC pasoi bu wicket tarada maithiba pikhi match asida PTRC na ahanbe innings bet paiduna apiba over kuntragi manung over tarani thoi loibada wicket loina turaga run yankai humdoi khak lauduna target run yankai mari thamkibada force na ani suba innings bet pairaga over ni pan the wicket amata tudana target run yankai mari lauraga match asi mai pakhi hozilo silakpada maru oiba pau amok Taruk Suba Republic Day ge full dress rehearsal ngasi Kanglada pangthokrai Mahot Minister Y Khemjana Imphal City ge koiba mafam sing hathengna chatuna yengsin khrai Malimgi oina wathok lanthok kanba mafam nipan khatkatpada Manipurgi irang yaurakliba asi khangna khong thangadabani haina CLP leader Okram Ibobina phongdokrai
GP Women's College ki hangduna leiriba principal ki pham asi college asigi senior oiba oza amada pham asi happy haina mahiroi singna taksin khrai amadi security force ki apunba kangbuna ain na thingkhraba lalolom ani ki mioi ahum phare ngasi kyo inadi ISCOM news na pizaba Manipuri pau matang asidalo sinjari midyang tabiri papumna magpo amukana khurumjari